Jnims ki ward manung dagi fagat lakpa nisa ge potlam sing maruaina jarda khaini talab number 4 brown sugar sirin na chingba ngase Jnims ki director Dr. L Deven Singh nalu chingduna Jnims authority amadi security singna mai thaduna manghankre mai thabagi thoramga mari leinana director Dr. L Deven Singh na haikibada ward ta leiriba anabagi patient party singna ward ta pusilakpadage Jnims security singna fabani masida yauriba polam sing asina hakchang da cancer yauna laina kaya narak payai Jnims ki masak thinaba segumba polam sing ase matungda purakpada security singna thengnaba thoklagadi fine ona lupa chamanga ising ama laurak payabagi khanaragani haina phongdokke mahakna makha tana hai nisagi polam sing karigumba phaba taragadi ward ta fauba ming chalhandabagi warep laurak payai haina phongdokke koi bida leiba ward manungdagi adigi khoi corridor dagi aruga OPD dagi lakpa dagi loising asina tuminna porpa khoi seda khoi jada kokta aruga talap adigi sajan ji tobacco na khoi semba posak sing adu loina brown sugar khre yaw miseda aruga number 4 ayna mayam khangrei basigi board sidin jin pakar su yawi masi khoi Jnims ta thabak ubiri ba khoi security personnel sing asina masi khoi chef tobu matamda khoi thengro matam masi khoi na harga punna paisila thamaga mai tharok chabani khoi authority ga loina na masi yawi dum mayam se Jnims ki security personnel ngakani masida khoi na hygienic badi number 1 da khoi na talap si kwa mai ga macharaga khoi corridor da othok piraga khoi na luna nana thamjariba super mayam na waisilga thamjariba jaga seida corner da sangaga khoi swaina ocean biramba sina molanba smaitan masak thienba oiba khoi gi loina lusina public ki soiba aruga public ta khoi akai ba piba loina na masagi joina mangja ga doba tobacco swain to hidang mana sidigi oirak pa ba anaba kayamrom leibasi maruina cancer khayat ki mouth ki cancer aruga khanau ki cancer unna mayam asmaina khudung thinga oiriba lena kyam nar kadu pot mayam se mase khoi fatte aruga Jnims khoi to bigan